ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯏꯁꯪ ꯀꯥꯔꯕ ꯊꯃꯣꯏ ꯃꯔꯤ ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯝꯕꯅ ꯂꯣꯏꯁꯤꯟꯕꯗꯣ ꯉꯁꯤꯗꯤ ꯐꯅ ꯀꯨꯏꯅ ꯆꯪꯉꯤ꯫ ꯏꯔꯨ ꯂꯨꯖꯕꯗ ꯄꯨꯡꯃꯨꯛ ꯃꯌꯥꯕꯨ ꯆꯪꯉꯝꯒꯅꯤ꯫ ꯃꯣꯟꯗꯥ ꯑꯃꯗ ꯇꯧꯔꯤꯉꯩ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕꯅꯤ꯫ ꯃꯥꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯤ꯫ ꯃꯄꯥꯅꯁꯨ ꯆꯦ ꯆꯥꯡ ꯈꯔ ꯌꯥꯎꯕ ꯐꯥꯏꯜ ꯑꯃ ꯃꯆꯥꯅꯨꯄꯥꯗ ꯁꯤꯟꯅꯩ꯫ ꯉꯝꯕꯁꯨ ꯐꯥꯏꯜꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯋꯥꯉꯝꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯅ ꯊꯣꯔꯛꯂꯤ꯫ ꯆꯠꯅꯕ ꯊꯣꯔꯛꯂꯕ꯭ꯔꯣ ꯑꯆꯧꯕ? ꯍꯣꯏ ꯃꯥ, ꯑꯩ ꯑꯣꯄꯔꯦꯁꯟ ꯑꯔꯨꯕ ꯑꯃꯅꯤꯁꯨ ꯂꯩꯍꯧꯏ, ꯑꯗꯨꯅ ꯈꯤꯇꯪ ꯉꯟꯅ ꯆꯠꯀꯦꯅ ꯇꯧꯅꯤ꯫ ꯐꯖꯅ ꯁꯣꯏꯗꯅ ꯉꯥꯝꯗꯅ ꯏꯁꯣꯔ ꯈꯨꯔꯨꯝꯃꯒ ꯇꯧꯀꯣ꯫ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯔꯕ꯭ꯔꯥ? ꯆꯥꯔꯤ ꯃꯥ꯫ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ꯫ ꯍꯣ ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯂꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯂꯤꯟꯊꯣꯏꯅ ꯃꯃꯥꯟ ꯇꯧꯗꯨꯅ ꯁꯣꯟꯖꯩ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯁꯦ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯂꯦꯝꯈ꯭ꯔꯦ꯫ ꯃꯤꯠꯀꯁꯦ ꯄꯨꯛꯏꯪ ꯍꯦꯛ ꯏꯪꯉꯦ ꯑꯋꯣꯏꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯅꯤꯗꯨ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯏꯔꯛꯂꯤ, ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤꯗꯅ꯫ ꯃꯈꯣꯏ ꯕꯕꯥ ꯃꯥꯟꯕꯗꯤ ꯑꯇꯣꯝꯕꯁꯤꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯜꯁꯤꯗꯤ ꯃꯃꯥ ꯑꯩ ꯂꯧꯕꯒꯤ ꯑꯁꯤ ꯌꯧꯅ ꯂꯦꯝꯃꯤꯅꯤ꯫ ꯏꯆꯥ ꯑꯇꯣꯝꯕꯅ ꯍꯦꯟꯕꯅꯤꯗ ꯐꯖꯕꯗꯤ, ꯑꯗꯨꯕꯨꯗꯤ ꯃꯄꯥ ꯑꯩ ꯂꯧꯕ ꯀꯦꯊꯣꯔꯛꯇꯕꯒꯤ ꯈꯪꯗꯕꯩ ꯋꯥꯅꯤ꯫ ꯐꯖꯔꯦ꯫ ꯍꯥꯄꯨ ꯑꯃ ꯏꯆꯨ ꯆꯨꯔꯗꯅ ꯃꯁꯝ ꯃꯅꯥꯁꯤꯗꯁꯨꯅꯦ ꯅꯥꯟꯅ ꯀꯛꯊꯠ ꯈꯣꯠꯇꯣꯛꯄ ꯇꯧꯗꯦ꯫ ꯃꯐꯤ ꯃꯔꯣꯜ ꯃꯇꯥꯃꯛꯅ ꯃꯔꯣꯜ ꯑꯃ꯫ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤꯅꯦ ꯑꯁꯤꯗꯤ꯫ ꯍꯌꯦꯡ ꯃꯇꯝꯅ ꯑꯗꯨꯝ ꯑꯍꯣꯡꯕ ꯂꯥꯛꯂꯒꯗꯕ ꯂꯩꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯤꯅꯦ ꯑꯁꯨꯃꯥꯏꯅꯒ ꯇꯧꯖꯔꯛꯇꯦ, ꯏꯪ ꯑꯗꯨꯝ ꯂꯥꯎꯔꯛꯏꯗꯣ꯫ ꯑꯗꯨꯗꯤ ꯃꯥꯒꯤ ꯁꯤꯟꯐꯝꯗꯨꯅꯅꯤꯗꯅ꯫ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯈꯔ ꯌꯦꯡꯕꯗ ꯃꯁꯥ ꯅꯥꯟꯕ, ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯗꯅ꯫ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯩ ꯃꯤꯆꯪꯁꯦ ꯑꯣꯟꯊꯣꯛ ꯆꯪꯖꯅꯤꯡꯈ꯭ꯔꯄꯣꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯗꯣ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯝꯕꯒ ꯋꯥꯉꯝꯒꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ, ꯀꯦꯔꯦꯛꯇꯔꯗꯒꯤ ꯍꯧꯔꯒ ꯐꯤꯖꯦꯠ ꯆꯛꯆꯥ ꯄꯨꯝꯅꯃꯛ꯫ ꯉꯝꯕꯗꯤ ꯃꯇꯝꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤ꯫ ꯃꯁꯝ ꯃꯅꯥ ꯅꯥꯟꯅ ꯇꯦꯟꯅ ꯀꯛꯄ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯉꯝꯗꯤ ꯃꯁꯝ ꯃꯅꯥ ꯇꯦꯟꯅ ꯀꯛꯏ꯫ ꯑꯅꯝꯕ ꯃꯇꯝꯗ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯤ꯫ ꯁꯦꯠꯇꯣꯔꯛꯄ ꯐꯤꯖꯦꯠꯇ ꯇꯅꯥꯟ ꯎꯍꯟꯕ ꯉꯥꯛꯇꯃꯛ ꯁꯦꯠꯂꯤ꯫ ꯃꯃꯥꯒꯤ ꯑꯄꯥꯝꯕ, ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯈꯪꯅ ꯆꯠꯂꯤ꯫ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯋꯥꯗ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯅꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯦꯔꯦꯛꯇꯔꯁꯤꯗꯅꯤ ꯂꯤꯟꯊꯣꯏꯅ ꯃꯆꯥ ꯑꯍꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤꯕꯁꯤ꯫ ꯏꯄꯦꯟꯗ ꯄꯦꯟꯖꯩ ꯃꯥꯒꯤ ꯃꯆꯥꯁꯤꯅ ꯃꯥꯒꯤꯗꯃꯛ ꯇꯧꯊꯣꯔꯛꯄꯁꯤ꯫ ꯂꯤꯟꯊꯣꯏꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯃꯧꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯏꯕꯦꯝꯃ, ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ? ꯏꯃꯥꯕꯨ ꯀꯩꯀꯩ ꯇꯧꯁꯜꯂꯣꯒꯦ? ꯌꯥꯔꯅꯤ ꯏꯃꯥ, ꯂꯣꯏꯁꯜꯂꯛꯏ꯫ ꯏꯁꯨꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯕꯗꯣ ꯀꯩꯀꯩ ꯆꯥꯈꯤꯒꯦ? ꯆꯥꯈ꯭ꯔꯕꯅꯤ ꯏꯃꯥ꯫ ꯇꯤꯐꯤꯟꯗꯁꯨ ꯑꯣꯝꯂꯦꯠ ꯆꯥꯅꯤꯅ ꯍꯧꯔꯒ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯣ, ꯐꯔꯦ꯫ ꯆꯥꯛꯇꯨ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯛꯑꯁꯤ꯫ ꯅꯄꯥꯕꯨꯡꯁꯨ ꯀꯗꯥꯏꯗꯅꯣ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯗꯅ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯦꯂꯩꯅ ꯆꯥꯛꯇꯨ ꯊꯤꯅ ꯍꯪꯂꯛꯂꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯉꯝꯕꯕꯨ ꯅꯝꯕꯣꯜꯒꯤ ꯊꯕꯛꯇꯣ ꯃꯥ ꯄꯥꯏꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏ, ꯀꯔꯤ ꯈꯜꯂꯝꯕꯅꯣ ꯈꯪꯗꯦ, ꯑꯗꯨ ꯃꯥ ꯁꯦꯟꯅꯔꯒꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯧꯔꯤꯕ ꯋꯥꯅꯣ ꯈꯪꯗꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯜꯂꯦꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯕ ꯋꯥ ꯅꯠꯇꯦꯗ꯫ ꯍꯧꯖꯤꯛꯅ ꯑꯃ ꯍꯥꯏꯅꯤ, ꯍꯣꯔꯦꯟꯅ ꯑꯃꯃꯨꯛ ꯇꯧꯅꯤ꯫ ꯃꯥꯒꯤ ꯀꯣꯂꯦꯖꯇꯨꯗꯤ ꯏꯃꯥ? ꯇꯣꯛꯑꯅꯤꯌꯦ, ꯑꯗꯨꯁꯨ ꯇꯧꯅꯤꯡꯗ꯭ꯔꯦ꯫ ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯅꯥꯎꯒꯤ ꯋꯥꯁꯦ ꯀꯔꯣꯝ ꯊꯣꯛꯑꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯁꯨ꯫ ꯁꯣꯝꯗꯅ ꯉꯝꯕ ꯕ꯭ꯔꯦꯗꯦꯟꯒ ꯂꯣꯏꯅꯅ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯡ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯍꯦꯟꯗꯣꯛꯂ ꯐꯥꯎꯕ ꯁꯅꯥꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯑꯝꯇ ꯎꯒꯦ ꯐꯪꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯦ, ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤ꯫ ꯑꯉꯛꯄ ꯑꯃꯒ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯤꯕꯗꯨꯗ ꯉꯔꯥꯡ ꯃꯈꯣꯏꯒ ꯈꯔ ꯎꯪꯈꯠꯅꯒꯦ ꯇꯧꯈꯤꯕ ꯌꯥꯏꯐꯁꯨ ꯉꯁꯤꯗꯤ ꯃꯁꯛ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫
upai leitre ngambado thabang mafam doina chatse haidana Braden ka loinana thabang mafam da lakli prem di lehauro haidana adum thamnamli ngambagi mapana thabak tubu senana ba haidana thajaba mayam laktagi ama khangatona thammiba achauna ngamba lakpa ubada harau harau tawragli pham thaduna khara hangbam da phamhalli jana basemaki hairamlaga thokre chauso Braden na koina haifet ingladuna hairakli noise phanayam di chawine sinangna senarani hairameba ngamba wakhal namada bisumani sukchendona leiringai Braden na hairiba wando ma sengna ta haudre mapung phana ta haudabaduda ma noina hanglagli kaiba hera noma khak laktabasida adugam leina hanjilai-duna kaigino yingning de he mi thabak leidana laktaboirambasu yai hayeng mai lakchasani kaino handakti hek ubaga number piroana hanak thajilo number saraibani aina huje khalese garangi to dei ikaidana suklak-lakhidradi sini khalese college ni kaino admission tawsilabani na class awba laktrasu exam thabadi lakani dana adu fau ngai taredana nangna yam khallagana session hauda ngai de exam ya waliko nangwa do tabaya de yam ngai ngam kitabai ma ong ni ne ngi side confirm ta ba pambai ni dok ningam tawre di som yare hayeng dei di langning rasulan ithana dam chacharagi hai chatho chalo ada natu doina badongna aingon dam doksilano ani do akoi madu phana koina yenglamlaga mayum da halakle manina somdagi machagi paw lauribani kayam koina leiramba kari kari hangamba kaidawramba haibana jingba mayam ama asomdagi ajongna mana hek o hawa makai amata chithadana tamlibani thaibido lairik tawado loisalamnaga ngambagi kanda khongji makholduga chelakli ngambado je kaloinana phamungduda hiptana leirammi thaibina madu hek ubaga pisum anido phatsukchenaduna makut khudomi machaduna jekta thinduna hairakli jek makhana kum thawya jaha bubokta haidoga phone ge phamung ka khatpagi ngammana nokladuna kaino thaibi jekta chairidubo masu tumjabani kaino sida masu iruga nana lujaini manam nungsinabaga mayam tairini aduisu bobokna phamungda kahanba yade na hai horen bobok ubaga adumathan chongthakradongni adoi chabu sida kadawba laino lairik paba loiraba loiraga laini ka kamcha adubura akhoi papana ne ka kamcha gi manakta lairucho papa thabak tawgen hairiba adu ei sida laini o nai papana thabak komnaba nang somna thaidoraira nati thabak tawge ka kamchagi manakta sanau jon haiba ngammana noklaga thaibibu phamungda thangalli aduga makhong khongnamduda donghallaga amuk wangkhat amuk nemtha tawduna hairakli adudi ka kamcha so aikhoi thoibida kainomda hangtarene kai hangdoiba lairikti hangakanu natida lairike nate ko nupi ma layeba masak phajaba masak sunungsiba aduda ka kamcha natina se haigana tawba adugadi aina kem haiba nangdringaidane mangkhre adu kamai tawne thaibina ngambagi makhongda tangambadagi kumthaduna ngammagi mon manakduda lairiba phone do ngambada piduna hairakli sida loina yawbane akhoi manam bilo sidu khangaba adudo akhoi papagi phone dane thoklaini aina papada lusini na haiba papana mane phone da di loina yawbani na haini mi mangkhibagi sune phone da yawi aduna masak phajabida adudo phone da thiyu ngahan makhai bu khalode ngambado ngasida wakhal lai ABIG gi lambi ma lei haibado thaibibu phajing sinduna makhazaiduda phachuplakli aduga makut achawbaduna khazaida tablap sikladuna ichase nuksibana aduda thiyu ai pupu manakta chatke ko
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯣ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕꯁꯨ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯎꯞꯂꯒ ꯅꯥꯀꯟꯗ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤꯕ ꯖꯦꯛꯇ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯈ꯭ꯔꯣ ꯈ꯭ꯔꯣ ꯍꯥꯏꯐꯦꯠ ꯍꯣꯜꯂꯝꯂꯒ ꯐꯣꯟꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯐꯦꯁꯕꯨꯛꯇ ꯍꯥꯟꯅ ꯆꯪꯗꯨꯅ ꯁꯅꯥ ꯍꯥꯏꯅ ꯊꯥꯔꯒ ꯁꯔꯆ ꯇꯧꯏ, ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯇꯩꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯑꯇꯩ ꯂꯝꯒꯤ ꯃꯆꯥ ꯐꯥꯎꯕ ꯌꯥꯎꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯝꯕ ꯃꯤꯇꯩ ꯃꯥꯟꯕ ꯅꯨꯄꯤ ꯃꯈꯩ ꯈꯟꯗꯨꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯤ꯫ ꯄ꯭ꯔꯣꯐꯥꯏꯜ ꯌꯦꯡꯕ ꯌꯥꯕ ꯃꯈꯩꯗꯤ ꯆꯪꯗꯨꯅ ꯌꯦꯡꯕꯅꯤ, ꯑꯅꯝꯕꯅ ꯂꯣꯛ ꯂꯣꯏꯅ ꯊꯝꯂꯤ꯫ ꯑꯦꯝꯕꯤꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯑꯥꯏꯖꯤꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯁꯔꯆ ꯇꯧꯏ, ꯑꯗꯨꯗꯁꯨ ꯐꯣꯇꯣ ꯑꯞꯂꯣꯗ ꯑꯝꯇ ꯇꯧꯗꯕꯁꯤꯡ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕ ꯃꯈꯩ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯈꯨꯕꯤꯒꯤ ꯈꯨꯖꯤꯟꯗꯨ ꯃꯌꯥꯅ ꯀꯛ ꯆꯤꯛꯇꯨꯅ ꯁꯨꯝ ꯌꯦꯡꯂꯤ꯫ ꯑꯦꯕꯤꯗ ꯊꯥꯈꯤꯕꯅꯤ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨ꯫ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯑꯅꯤ ꯂꯥꯛꯄꯒ ꯄꯥꯏꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯏ, ꯑꯗꯨꯕꯨ ꯑꯝꯇ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯑꯥꯏꯖꯤꯒꯤꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯐꯣꯂꯣ ꯕꯦꯛ ꯇꯧꯔꯛꯄꯁꯤꯡꯗꯨ ꯌꯦꯡꯕꯗ ꯃꯥꯅ ꯊꯤꯔꯤꯕ ꯁꯅꯥꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯃꯥꯅ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯤꯕ ꯃꯔꯛꯇꯒꯤ ꯂꯥꯏꯛ ꯅꯝꯂꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯔꯤ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯉꯝꯕ ꯕꯤꯠ ꯂꯩꯇ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯂꯪꯊꯣꯛꯈ꯭ꯔꯤ, ꯑꯗꯨꯒ ꯖꯦꯛꯇ ꯀꯣꯜꯂꯗꯨꯅ "ꯊꯩꯕꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯌꯥꯗꯦꯗ ꯖꯦꯛ, ꯅꯪꯒꯤꯁꯨ ꯄ꯭ꯂꯥꯟ ꯑꯝꯇ ꯁꯖꯦꯁ ꯇꯧꯔꯧꯗꯅ ꯅꯌꯥꯝꯕꯗ"꯫ ꯍꯣꯏꯗꯨꯗ ꯑꯃꯨꯛꯁꯨ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯉꯥꯎꯕꯅꯤ ꯃꯥꯅ ꯃꯤꯀꯨꯞꯇꯨꯗ ꯇꯧꯔꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯉꯝꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ ꯅꯝꯕꯣꯜꯗ ꯃꯥꯅ ꯇꯥꯔꯛꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯍꯦꯛ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕꯒꯨꯝ ꯁꯅꯥꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯝꯇ ꯎꯒꯦ ꯍꯥꯏꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯉꯝꯕꯗꯨ ꯆꯥꯛꯊꯦꯛꯄ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯈꯣꯏꯔꯥꯡꯍꯟꯕꯗꯨꯗ꯫ ꯅꯝꯕꯣꯜꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯝꯕꯅ ꯕ꯭ꯔꯦꯗꯦꯟꯗ ꯒꯥꯔꯤ ꯊꯧꯅ ꯍꯪꯂꯛꯂꯤ, "ꯅꯣꯏ ꯃꯥꯗꯣ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ? ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯈꯤꯅꯤꯅ ꯍꯥꯏꯕꯅꯤ"꯫ "ꯑꯗꯨꯗꯤ ꯉꯁꯤ ꯅꯣꯏꯗꯩ ꯂꯦꯛꯑꯅꯤ"꯫ "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ?" "ꯊꯕꯛ ꯇꯧꯁꯦ"꯫ "ꯀꯩ ꯊꯕꯛ?" "ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯆꯪꯉꯒ ꯄꯣꯠ ꯂꯧꯔꯛꯁꯦ, ꯑꯗꯨꯒ ꯆꯥꯅꯕꯁꯨ ꯀꯩꯅꯣꯝꯃ ꯂꯩꯈꯤꯁꯤ"꯫ ꯉꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯕ꯭ꯔꯦꯗꯦꯅ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯪꯂꯛꯂꯤ, "ꯀꯩꯅꯣ, ꯅꯪ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯌꯨꯒ ꯊꯥꯒꯦ ꯍꯥꯏꯔꯣ?" "ꯅꯪ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣ, ꯑꯩ ꯊꯛꯀꯦ"꯫ "ꯑꯦ, ꯄꯨꯔꯥ ꯆꯦꯅꯦꯜ ꯑꯃ ꯇꯧꯔꯛꯑꯦꯅ ꯅꯪꯗꯤ"꯫ ꯍꯥꯏꯅ ꯉꯝꯕꯒꯤꯗ ꯍꯥꯟꯅ ꯆꯪꯂꯛꯂꯤ, ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯒꯥꯔꯤꯗꯨꯁꯨ ꯊꯝꯂꯝꯂꯤ꯫ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯂꯣꯟꯅ ꯃꯄꯥꯅ ꯊꯝꯕ ꯌꯨ ꯃꯃꯜ ꯇꯥꯡꯕꯗꯨꯃ ꯂꯣꯟꯅ ꯌꯦꯞꯂꯒ ꯉꯝꯕꯗꯨ ꯊꯣꯔꯛꯂꯤ꯫ ꯑꯅꯤꯗꯨꯅ ꯕꯣꯇꯜ ꯌꯦꯞꯇꯨꯅ ꯊꯣꯔꯛꯄꯗꯨꯗ ꯌꯥꯆꯪꯉꯛꯄꯒꯤ ꯍꯣꯇꯦꯜꯗ ꯊꯣꯛꯎꯕ ꯂꯤꯟꯊꯣꯏꯅ ꯍꯪꯂꯛꯂꯤ, "ꯀꯗꯥꯏꯗꯅꯣ ꯌꯥꯆꯪꯉꯛꯄꯁꯤꯗ"? "ꯑꯩ ꯉꯁꯤ ꯕ꯭ꯔꯦꯗꯦꯟ ꯍꯣꯏꯗ ꯂꯦꯛꯎꯔꯗꯧꯅꯤ"꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕꯅ ꯕ꯭ꯔꯦꯗꯦꯟꯒꯤꯗ ꯂꯦꯛꯄ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯑꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯂꯩꯍꯧꯔꯦ꯫ ꯑꯅꯤꯗꯨ ꯄꯣꯛ ꯈꯔ ꯂꯧꯔꯒ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯊꯥꯛꯂꯤ꯫ ꯂꯣꯏꯔꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯃꯊꯛꯇ ꯕ꯭ꯔꯦꯗꯦꯟꯒꯤ ꯀꯥꯗ ꯄꯨꯈꯠꯂꯛꯇꯨꯅ ꯐꯝꯐꯝ ꯆꯥꯐꯝ ꯁꯦꯝꯂꯒ ꯐꯝꯊꯔꯛꯂꯤ꯫ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯕꯣꯇꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯛꯄꯗꯨꯗ ꯕ꯭ꯔꯦꯗꯦꯟꯅ ꯂꯤꯛꯂꯤ ꯒ꯭ꯂꯥꯁ 2 ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯏꯕꯥꯅꯤ ꯁꯤ ꯂꯣꯏ ꯊꯛꯑꯗꯤ ꯐꯖꯔꯅꯤꯍꯦ. ꯌꯥꯝꯃꯜꯂꯤ, ꯈꯔ ꯈꯥꯏꯗꯣꯛꯑ ꯊꯝꯃꯁꯤꯔꯣ? ꯅꯪ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ"꯫ "ꯑꯁ, ꯑꯐꯥꯎ ꯌꯥꯝ ꯁꯥꯈꯤꯕꯩ ꯋꯥꯅꯤꯅꯦ, ꯑꯗꯨꯁꯨ ꯌꯨꯁꯤꯗ"꯫ ꯉꯥꯡꯅ ꯍꯩꯕ ꯍꯧꯔꯤ꯫ ꯉꯝꯕꯗꯤ ꯋꯥꯟ ꯁꯣꯠꯇ ꯐꯠꯆꯤꯟꯈ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟꯗꯨ ꯉꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯏꯉꯛ-ꯉꯛꯅ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯂꯝꯂꯒ ꯊꯥꯡꯒꯠꯇꯨꯅ ꯊꯛꯆꯤꯟꯈ꯭ꯔꯦ ꯃꯥꯁꯨ꯫ ꯉꯝꯕꯗꯤ ꯕ꯭ꯔꯦꯗꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯒ ꯉꯥꯏꯗ꯭ꯔꯤ, ꯃꯥ ꯃꯁꯥꯅ ꯍꯩꯗꯅ ꯑꯗꯨꯃꯛ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟꯅ ꯄꯦꯛ 3 ꯁꯨꯔꯛꯄꯗ ꯉꯝꯕꯗꯤ ꯏꯁꯥ ꯄꯥꯟꯕ ꯍꯧꯔꯛꯂꯤ꯫ "ꯍꯦꯟꯃꯜꯂꯤ, ꯀꯩꯅꯣ, ꯀꯅꯥꯅ ꯇꯥꯟꯅꯔꯛꯀꯦ? ꯌꯨ ꯊꯛꯄꯩ ꯕꯤꯠꯀ ꯑꯝꯇ ꯌꯥꯎꯗꯦ. ꯅꯊꯟꯗ ꯄꯪꯊꯥꯡꯗ ꯊꯥꯡꯒꯠꯂꯤ. ꯁꯤꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯅꯊꯟ ꯇꯧꯔꯝꯃꯁꯨ ꯌꯥꯕꯅꯤ"꯫ ꯃꯔꯣꯜ ꯐꯥꯏꯔꯤ ꯉꯝꯕꯗꯣ ꯈꯨꯝꯂꯛꯂꯤ ꯑꯗꯨꯃꯛ꯫ "ꯏꯊꯟ ꯊꯛꯑꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯕ"? "ꯑꯣ, ꯅꯪ ꯍꯥꯏꯁꯤꯅꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯇꯥꯅꯕ ꯑꯣꯏꯌꯣ ꯁꯤꯅꯤꯅꯦ"꯫ "ꯈꯔ ꯋꯥꯕꯤ ꯇꯥꯔꯦꯍꯦ"꯫
haina haina makso thangatuna thakjele Braden di nisa pandri ngambadi yadri mamitta nisagi mangal tharak pahaure Braden na bottle do lamduna nakana thamkhraduna hairakli yare ko henmalena aduna loshelo pharak darani adu thaga kainu nangna haining bakhaido engonda ne pareng haitharo ai ta tharage yare ngamba makhoto pariba glass do thangatuna manungda yauriba mahido mayada phat haijin khraga glass do floor do da makol thokpa makai thamladuna hairakli nangna hena khangni dodi aigi thamoi gi thongse lon ki ba kyam kuiraga haido kanam changhan ponte so suk chawna lon chalaga thamina dro mani makhada biyo ado gi angang nupi macha do na thong sida kok thinjalam mi gi tamin lai jaramba thamoi se mana mi chi khachalaga irang khokjilam laga tumin lai khibse ekta ya braba bai amta haid mana dori se ya braba yade yada baduna bu akhoi shu kai thi ni kaino 6 days ni mana gi thamoi sida otlis namit taruk ni hikta lot ki biha bra haibanida ai sa se mana restless oihallaga thamnamba ya bro ai ngambani I am ngamba bhai I am ngamba mani ni nang ngambani ni karbar wala mani gi machana pa to mangambani ni Braden shu khara pan bahurak padagi haura abani adubu mani wakal kharati tari ngammana makut amasawo dawarduna hairakli ai ngajat khine hayeng na last ni ma hayeng phau manungda ai mangda leptraba ma loirabani ma ngi thamoi thongjindagi kick out tok kitorabani ngambai gi thamoi thongjinda lepli mayam se ma khangdre masa khanghandaba yaroidori ado kaigumba hayeng aida ma thengnaraba aibu namit taruk ni hotpagi ma dungai ni haisine aida migi machana pido da nang phuru ge hairo kaido fuwadi furo ye mamma macha da paliba mamituna engona ta thak yang aga ngamwaina kamai fudoino ngawro bai nangba ta thak yang aga wow aigidi wow haisine yare nangna loksinkhriba idaw to birosida hayengse nambol jase harangadi ibani magle pasi soi chatkani adui subiro nungai ba mudam tala ingai sida nungai bagi pekap ta paige ngasai ke jingki badudi khoidau sawning na jingki bai mahau gum telefon khanghaudri yare minupa as piro ne itang nuksiba nangbo mitbang sida mamai se ani hum thoise tara mukta thuan ge kadorge Braden chanok mi bottle lu pirakli ngammana ma ge haidringai hairi Braden ge class to da hana hairakli aduga ma gi to da amuk hairaga class to thangatuna nataw gi thungai ba butsida cheers sum to tose amadu su thangatuna class ani do thingna halaga thakjilli ani duna mamit khapli pangthorakpado mapanda gilen thoina kaurakpadudani Braden do mamit phat pangthorakpada loire phamangduda tawramliba mayamdo makutta sungarang makhoina thakiba bottle ahangbado paingduna leiramli Braden do fan chongthai makok do so chikpada loire pisom naton pulap punna duna sukalaga makhona makok do haifet pairaga thongnang manangduda jangsin-duna yeng thorakpada makhana len thoina leptuna kauribado urakli kok chikpa kaidawbaga ngaihakduda soi mangi Braden do kokjawi brangkai
ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗ ꯇꯨꯝꯂꯤꯕ ꯉꯝꯕꯒꯤ ꯃꯥꯅꯒꯟꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯆꯠꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯛ ꯍꯧꯒꯠꯂꯣꯅꯦ ꯏꯃꯥ ꯂꯩ ꯃꯈꯥꯗ ꯂꯦꯞꯂꯥꯎ ꯂꯥꯎ ꯂꯩꯔꯝꯃꯤ ꯍꯨꯏ ꯅꯪꯕꯣ ꯍꯥꯏꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄꯔꯐ꯭ꯌꯨꯝꯗꯨ ꯄꯥꯏꯈꯠꯇꯨꯅ ꯅꯥꯒꯦꯠ ꯑꯣꯏ ꯐꯤꯁ ꯀꯥꯞꯁꯤꯜꯂꯤ꯫ ꯂꯣꯏꯕꯒ ꯑꯃꯨꯛ ꯉꯝꯕꯗ ꯂꯪꯁꯤꯜꯂꯝꯂꯒ ꯃꯈꯨꯠꯅ ꯃꯁꯝꯗꯣ ꯅꯥꯟꯊꯅ ꯉꯥꯡꯅ ꯀꯨꯝꯈ꯭ꯔꯦ꯫ ꯀꯨꯝꯃꯣꯀꯣ ꯑꯩ ꯍꯥꯟ ꯀꯨꯝꯃꯝꯃꯒꯦ꯫ ꯉꯝꯕꯁꯨ ꯃꯃꯤꯠꯇꯨ ꯁꯨꯒꯠꯇꯨꯅ ꯄꯥꯡꯅꯕ ꯇꯧꯔꯛꯄꯗ ꯍꯧꯒꯠꯄ ꯉꯝꯗ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯃꯈꯥꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯉꯥꯡꯕꯗꯨ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯃꯗꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯀꯧꯊꯣꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤꯕꯨ ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯦ ꯀꯧꯊꯣꯔꯛꯎꯅꯦ ꯑꯃꯗꯣ꯫ ꯃꯃꯥꯒꯤ ꯈꯣꯟꯗꯥꯗꯨꯗ ꯉꯝꯕ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛꯇ ꯕ꯭ꯔꯦꯗꯦꯟꯅ ꯂꯪꯁꯤꯜꯂꯝꯕ ꯄꯔꯐ꯭ꯌꯨꯝꯗꯨ ꯐꯖꯅ ꯀꯥꯞꯁꯤꯜꯂꯒ ꯃꯈꯥꯗ ꯆꯄꯜꯒ ꯑꯝꯇ ꯇꯣꯡꯗꯈꯩ ꯀꯨꯝꯊꯔꯛꯂꯤ꯫ ꯂꯦꯟꯊꯣꯏꯗꯣ ꯃꯥꯡꯒꯣꯜ ꯁ꯭ꯇꯤꯌꯔ ꯀꯥꯐꯝꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯦꯗꯦꯟꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯕ꯭ꯔꯦꯗꯦꯟꯒꯤ ꯅꯥꯀꯟꯗꯨꯗ ꯂꯦꯞꯂꯒ ꯀꯩꯅꯣ ꯏꯃꯥ ꯑꯌꯨꯛꯁꯤꯗ ꯂꯥꯛꯇꯅ ꯈꯣꯡꯉꯤꯁꯤꯕꯣ? ꯍꯣꯏꯅꯦꯍꯦ ꯑꯌꯨꯛꯅꯤꯅꯦꯍꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12 ꯇꯥꯒꯗꯧꯔꯤꯕꯁꯦ ꯅꯣꯏꯒꯤꯗꯤ ꯑꯌꯨꯛꯅꯦꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯈꯨꯄꯥꯛꯅ ꯁꯠ ꯊꯥꯗꯨꯅ ꯐꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯂꯤ꯫ ꯉꯔꯥꯡ ꯅꯈꯣꯏ ꯑꯅꯤ ꯀꯩꯗꯧꯕ ꯀꯩꯗꯧꯒꯦꯕ ꯍꯥꯏꯌꯨ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯅ ꯂꯦꯟꯊꯣꯏꯗꯣ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯋꯥꯜꯗꯒꯤ ꯌꯥꯟꯊꯔꯛꯂꯤꯕ ꯂꯩꯒꯤ ꯃꯁꯥꯗꯣ ꯑꯃ ꯊꯦꯛꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯗꯨ ꯐꯠ ꯀꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯍꯤꯡꯗ ꯀꯩꯗꯧꯒꯦ ꯍꯥꯏꯌꯨꯅꯦ ꯍꯩ ꯃꯍꯥꯁꯅꯥꯅꯅꯦ ꯍꯥꯏꯌꯨ ꯑꯍꯤꯡꯗ ꯀꯩꯗꯧꯒꯦ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯅꯆꯤꯟꯗꯨ ꯈꯨꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯈꯨꯝꯃꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯣꯏ ꯍꯥꯏꯅ ꯐꯨꯔꯛꯄꯗꯨꯗ ꯑꯅꯤꯗꯨ ꯆꯩꯐꯝꯁꯤꯡꯗꯨꯗ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯟꯅ ꯉꯝꯕꯅ ꯍꯪꯂꯤ꯫ ꯀꯩꯅꯣ ꯏꯃꯥ ꯑꯍꯤꯡꯗ ꯇꯨꯝꯅꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯣ? ꯂꯦꯟꯊꯣꯏꯁꯨ ꯂꯦꯞꯇꯦ ꯇꯥꯅ ꯐꯨꯔꯛꯂꯤ꯫ ꯁꯨꯃꯥꯡꯗ ꯏꯀꯣꯏꯅ ꯍꯦꯛ ꯆꯦꯜꯂꯤ ꯑꯅꯤꯗꯨꯁꯨ꯫ ꯑꯍꯤꯡꯗ ꯀꯩꯗꯧꯔꯒ ꯂꯥꯎ ꯈꯣꯡꯕ ꯅꯃꯥꯒ ꯅꯄꯥꯒ ꯂꯩꯇ꯭ꯔꯤꯉꯩ ꯅꯣꯏ ꯑꯅꯤ ꯁꯤꯗ ꯅꯨꯡꯉꯥꯏꯔꯦꯅꯦ ꯌꯨꯝꯂꯣꯟꯅꯕꯅ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯑꯍꯤꯡꯗ ꯀꯩꯗꯧꯏ ꯍꯥꯏꯌꯨꯅꯦ ꯍꯩ ꯃꯍꯥꯄꯥꯄꯤ ꯅꯣꯏꯅꯦ꯫ ꯑꯅꯤꯗꯨ ꯆꯦꯜꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯗꯣ ꯋꯥꯈꯜꯗ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯉꯔꯥꯡ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯩ ꯁꯛꯏꯕꯅꯤ ꯍꯥꯏꯗꯅ ꯕꯣꯇꯜ ꯑꯍꯥꯡꯕꯗꯨ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗꯨꯗ ꯂꯥꯎ ꯈꯣꯡꯈꯤꯕꯗꯣ꯫ ꯃꯇꯤꯟ ꯀꯨꯗꯤꯌꯣ ꯊꯥꯔꯛꯂꯤ ꯅꯤꯡꯁꯤꯡꯂꯛꯄꯗ꯫ ꯃꯔꯩ ꯇꯠꯂꯤ ꯕ꯭ꯔꯦꯗꯦꯟꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥ ꯑꯩꯗꯤ ꯀꯩꯝꯇ ꯌꯥꯎꯖꯗꯕꯅꯤ ꯉꯝꯕꯅ ꯂꯣꯟ ꯍꯨꯔꯥꯜꯂꯛꯄꯅꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩ ꯈꯨꯠꯁꯦ ꯄꯦꯟꯗꯦꯗ ꯃꯁꯦ꯫ ꯕ꯭ꯔꯦꯗꯦꯟꯅ ꯉꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯁꯤꯜꯂꯛꯂꯤ꯫ ꯑꯩꯅ ꯉꯔꯥꯡ ꯈꯤꯇꯪ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯅꯨꯡꯁꯤꯕꯩꯅꯦꯅ ꯀꯩ ꯁꯥꯔꯦꯁꯦ? ꯅꯪꯁꯨ ꯌꯥꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛ ꯐꯥꯕ ꯌꯥꯗ꯭ꯔꯣ ꯑꯩꯁꯦ? ꯍꯦꯟꯖꯤꯟꯅ ꯊꯛꯄꯗ ꯅꯪꯅ ꯑꯗꯨꯝ ꯌꯥꯔꯤꯗꯨꯅ ꯀꯩꯒꯤꯅꯣꯕ? ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯈꯣꯏꯗꯧꯗꯨ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏ ꯂꯦꯟꯊꯣꯏꯗꯣ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯗꯨ ꯑꯅꯤꯗꯨꯗ ꯐꯩꯔꯪ ꯂꯪꯂꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯄꯥꯟꯗꯅꯕ ꯍꯥꯏꯗꯅ ꯃꯁꯥꯗꯨ ꯐꯠ ꯊꯩꯗꯣꯛꯅꯩ꯫ ꯂꯦꯟꯊꯣꯏꯁꯨ ꯆꯩꯔꯛꯂꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯑꯅꯤ ꯅꯪꯁꯨꯅꯦ ꯅꯄꯥꯗ ꯄꯥꯎ ꯄꯤꯒꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯁꯦꯡꯗꯣꯛꯑꯒꯅꯦ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯣꯏꯅꯤ ꯐꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯊꯕꯛ ꯆꯠꯇꯧꯕ ꯂꯩ ꯀꯣꯟꯅ ꯆꯩꯒꯁꯨ ꯆꯩꯔꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯝꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯕ꯭ꯔꯦꯗꯦꯟꯗꯣ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯉꯝꯕꯗ ꯑꯃꯨꯛ ꯌꯦꯡ ꯂꯦꯞꯂꯤꯕ ꯂꯦꯟꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯦꯟꯊꯣꯏꯁꯨ ꯈꯔ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯣ ꯈꯠꯅꯗꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯍꯣꯕꯦꯒ ꯇꯧꯔꯤ꯫ ꯉꯝꯕꯗꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯔꯣꯏꯗꯕꯅ ꯕ꯭ꯔꯦꯗꯦꯟꯒꯤꯗ ꯑꯣꯏꯅ ꯑꯅꯤꯗꯣ ꯍꯥꯏꯒꯠꯂꯛꯂꯤ꯫ ꯀꯣꯂꯦꯖꯇꯅꯤ ꯑꯍꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯕ꯭ꯔꯦꯗꯦꯟꯅꯗꯤ ꯆꯠꯂꯔꯣꯏꯁꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯕꯅ ꯉꯁꯤ ꯎꯅꯗ꯭ꯔꯗꯤ ꯍꯌꯦꯡꯗꯩ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯍꯥꯏꯗꯅ ꯅꯝꯗꯅ ꯄꯨꯔꯛꯄꯅꯤ꯫ ꯕ꯭ꯔꯦꯗꯦꯟꯅ ꯇꯩꯅꯐꯝ ꯈꯪꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄ꯭ꯔꯦꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯩꯅꯔꯛꯂꯤ꯫
ꯅꯪꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯅ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯅꯝꯕꯔ ꯐꯥꯎꯕ ꯂꯧꯕ ꯉꯝꯗꯕ ꯅꯪ ꯑꯣꯏꯔꯔꯣꯏ ꯇꯣꯛꯊꯣꯛ ꯑꯗꯨꯅ ꯅꯪ ꯀꯃꯥꯏꯅ ꯂꯨꯆꯤꯡꯕꯣꯏꯔꯤꯅꯣ ꯍꯥꯏ ꯋꯥꯅꯤꯗ ꯉꯝꯕꯁꯨ ꯃꯇꯤꯡꯒ ꯄꯥꯡꯁꯜꯂꯛꯂꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯐꯥꯎꯗꯤ ꯅꯪꯁꯨ ꯂꯩꯕ ꯌꯥꯕꯅꯤ ꯑꯁꯦꯡꯕ ꯀꯩꯝꯇ ꯀꯥꯟꯅꯗꯦ ꯄ꯭ꯔꯦꯝꯅ ꯁꯧꯔꯞꯅ ꯑꯅꯤꯗꯨꯗ ꯆꯩꯔꯛꯂꯤ ꯁꯛꯁꯥ ꯃꯤꯒꯤ ꯄꯔꯁꯣꯅꯦꯜ ꯏꯟꯐꯣꯗꯨꯗꯤ ꯄꯤꯌꯨ ꯌꯥꯗꯦꯅꯦ ꯈꯪꯁꯨ ꯈꯪꯗꯅ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯣꯛ ꯊꯝꯃꯝꯃꯒ ꯑꯩꯅ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯅꯣ ꯍꯪꯉꯛꯄꯗꯅꯦ ꯑꯥꯅ ꯂꯣꯏꯅꯤꯅꯦ ꯊꯣꯛ ꯊꯝꯃꯝꯃ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯕ꯭ꯔꯦꯗꯦꯟꯁꯨ ꯍꯟꯗꯦ ꯍꯟꯖꯤꯜꯂꯛꯂꯤ ꯆꯠꯈ꯭ꯔꯣ ꯀꯥꯟꯁꯨ ꯀꯥꯟꯅꯗꯕ ꯅꯪꯒ ꯁꯤꯗ ꯐꯝꯃ ꯂꯩꯔꯗꯣꯏ ꯁꯔꯨꯛꯄꯨꯗꯨꯅꯦ ꯆꯠꯂꯣ ꯑꯣꯛꯁꯤꯖꯦꯟ ꯇꯤꯡꯅꯕꯅꯦ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯁꯨ ꯌꯥꯔꯦ ꯃꯤꯒꯤ ꯂꯣꯠꯈ꯭ꯔꯕ ꯅꯨꯄꯤꯗꯣ ꯉꯥꯏꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯁꯤ ꯉꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯉꯝꯕꯁꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯁꯨꯛꯊꯗꯨꯅ ꯈꯨꯝꯂꯛꯂꯤ ꯉꯁꯤꯅ ꯂꯥꯁꯅꯤ ꯉꯁꯤꯒ ꯊꯦꯡꯅꯗ꯭ꯔꯕ ꯑꯩ ꯅꯝꯕꯣꯜ ꯍꯥꯏꯕ ꯅꯝꯕꯣꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯑꯔꯣꯏꯗꯧꯅꯤ ꯏꯁ ꯃꯣꯏꯔꯥꯡꯗ ꯂꯩꯔꯒ ꯅꯝꯕꯣꯜ ꯈꯣꯡꯒꯨꯜ ꯇꯥꯔꯛꯑꯔꯣꯏ 이보 에어포ꯔꯠ ꯆꯠꯄꯗ ꯐꯥꯎꯗꯣꯏꯁꯦ ꯁꯤ ꯂꯝꯕꯤꯁꯤꯅꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯄꯅꯤ ꯉꯝꯕꯁꯨ ꯈꯨꯝꯂꯛꯂꯤ ꯃꯔꯩ ꯑꯣꯏꯅ ꯍꯣꯗꯣ ꯑꯩꯗꯤ ꯁꯣꯝꯗ ꯂꯥꯛꯑꯔꯣꯏꯗꯕꯗꯣ ꯑꯁꯣꯝꯗ ꯑꯣꯏꯅ ꯀꯣꯏꯔꯒ ꯆꯠꯆꯈ꯭ꯔꯒꯦ ꯁꯤꯒꯤ ꯍꯥꯛꯇꯛꯇ ꯆꯩꯐꯝ ꯅꯥꯏꯔꯦ ꯏꯁꯥꯁꯦ ꯅꯪꯅꯤ ꯑꯩꯅ ꯍꯥꯠꯅꯤꯡꯉꯤꯁꯦ ꯅꯨꯄꯤꯅ ꯅꯪꯅ ꯇꯥꯟꯅꯔꯒ ꯆꯩꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯅꯪꯒꯤꯕꯣ ꯍꯥꯠꯇꯣꯛꯅꯤꯡꯕ ꯌꯥꯎꯖꯅꯤ ꯍꯥꯏꯁꯤꯅꯤ ꯕ꯭ꯔꯦꯗꯦꯟꯅ ꯃꯌꯥꯡꯒꯗꯨ ꯆꯤꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯄ꯭ꯔꯦꯝꯅ ꯈꯪꯗ꯭ꯔꯗꯨꯅ ꯍꯪꯂꯛꯂꯤ ꯀꯩ ꯃꯇꯥꯡꯅꯣ ꯅꯣꯏ ꯑꯅꯤꯒꯤꯗꯨꯅ ꯂꯥꯁꯀꯤ ꯃꯇꯥꯡꯅꯤ ꯉꯝꯕꯅ ꯈꯨꯝꯂꯛꯄꯅꯤ ꯕ꯭ꯔꯦꯗꯦꯟꯅ ꯄꯨꯡ ꯌꯦꯡꯂꯒ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯤꯁꯦ ꯋꯥꯔꯤꯗꯣ ꯄꯨꯡꯁꯤꯁꯨ 3 ꯇꯥꯁꯤꯜꯂꯛꯑꯦ ꯂꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯅꯕ ꯇꯧꯔꯁꯤ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤꯅ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯪꯉꯒ ꯕꯣꯔꯥ ꯆꯥꯎꯁꯤ ꯀꯥꯟꯗꯦ ꯌꯥꯏꯅꯦ ꯑꯍꯨꯝꯗꯨ ꯅꯝꯕꯣꯜ ꯕꯖꯥꯔ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯉꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄꯅꯤ ꯄ꯭ꯔꯦꯝꯅ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯕ꯭ꯔꯦꯗꯦꯟꯗ ꯍꯪꯂꯤ ꯑꯁꯦꯡꯕꯩ ꯁꯨꯃꯥꯏꯁꯦ ꯍꯌꯦꯡꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯅꯥꯇꯩ ꯆꯥꯕ ꯀꯣꯛ ꯅꯠꯇꯦ ꯑꯍꯤꯡꯗ ꯆꯠꯁꯤ ꯀꯥꯏꯅ ꯇꯧꯔꯛꯄ꯭ꯔꯥꯁꯨ ꯈꯪ ꯅꯠꯇꯦ ꯃꯥ ꯈꯔꯗꯤ ꯄꯥꯝꯃꯦꯅꯦ ꯁꯅꯥꯗꯣ ꯃꯥꯅ ꯄꯥꯝꯕꯩꯅꯦ ꯑꯩꯈꯣꯏꯅ ꯊꯧ ꯂꯩꯇꯕꯗꯧꯅ ꯃꯇꯨꯞ ꯀꯣꯏꯏꯅꯤꯅꯦꯁꯦ ꯉꯝꯕꯅ ꯊꯥꯡꯉꯝꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯇꯨꯡꯗ ꯂꯥꯛꯄ ꯑꯅꯤꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯉꯝꯕꯅ ꯌꯦꯡꯉꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯛꯄꯗꯨꯗꯗꯤ ꯑꯅꯤꯗꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯉꯝꯕꯅ ꯃꯆꯤꯟꯗ ꯁꯣꯟꯅ ꯆꯪꯁꯤꯟꯈ꯭ꯔꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ 6ꯅꯤ ꯑꯩ ꯕꯣꯠꯄꯒꯤ ꯈꯪꯅꯤꯗꯅ